Hi ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯉꯥꯡꯒꯤ ꯇꯦꯐꯤꯜ ꯍꯧꯕꯒꯤ ꯁꯦꯝꯖꯔꯛꯀꯦ. ꯍꯩꯔꯒ ꯁꯦꯝꯖꯔꯛꯄ ꯅꯠꯇꯦ, ꯍꯩꯇꯅ ꯁꯦꯝꯖꯔꯛꯄꯅꯦ. ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯩꯗꯤ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯤ ꯍꯧꯔꯤꯌꯦ ꯑꯉꯥꯡꯒꯤ ꯇꯦꯐꯤꯜꯒꯤ. ꯄꯨꯔꯤꯒ ꯑꯂꯨ ꯉꯧꯕꯒ ꯍꯥꯞꯀꯦꯅ ꯇꯧꯔꯤꯅꯦ. ꯑꯩꯈꯣꯏ ꯏꯆꯥ ꯑꯅꯤꯁꯦ ꯑꯇꯩ ꯁꯕꯖꯤ ꯆꯥꯎꯒꯗꯤ ꯑꯂꯨ ꯅꯠꯇ꯭ꯔꯗꯤ ꯁ꯭ꯀꯨꯜꯗ ꯍꯥꯞꯄꯒꯤ ꯍꯧꯔꯤꯅꯦ. ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯇꯤꯁꯨ ꯄꯦꯄꯔ ꯊꯥꯔꯤꯁꯦ ꯍꯣꯔꯦꯟ ꯃꯣꯏ ꯇꯟꯁꯦ ꯁꯥꯕꯅꯤꯅ ꯃꯅꯤꯟ ꯀꯥꯈꯠꯄꯗꯣ ꯆꯣꯠ ꯂꯥꯎꯁꯟꯕꯗꯣ ꯃꯅꯤꯡꯗ ꯃꯣꯏ ꯍꯩꯅꯗꯦ ꯍꯥꯏꯌꯦ. ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯇꯤꯁꯨ ꯄꯦꯄꯔꯁꯦ ꯊꯥꯖꯤꯟꯕꯅꯦ. ꯇꯤꯁꯨ ꯄꯦꯄꯔꯁꯦ ꯊꯨꯞꯄꯒ ꯊꯥꯖꯤꯜꯂꯗꯤ ꯈꯔ ꯐꯩꯌꯦ, ꯃꯅꯤꯡꯗ ꯆꯣꯠ ꯂꯥꯎꯕꯗꯣ ꯃꯅꯤꯟ ꯀꯥꯈꯠꯂꯒ. ꯑꯗꯨꯒꯤꯅꯦ. ꯑꯗꯨꯒ ꯃꯣꯏꯗꯤ ꯁꯕꯖꯤ ꯏꯟꯖꯥꯡ ꯆꯥꯕꯁꯦ ꯑꯂꯨ ꯉꯧꯕꯒ ꯑꯣꯏꯅ ꯆꯥꯏꯌꯦ. ꯃꯣꯏꯗꯤ ꯑꯇꯩ ꯏꯟꯖꯥꯡ ꯆꯥꯎꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯆꯅꯥ ꯉꯧꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯞꯄꯗ ꯈꯔꯕꯨꯗꯤ ꯆꯥꯏꯗꯣ ꯌꯥꯝꯅ ꯆꯥꯔꯛꯇꯦ. ꯑꯗꯨꯒ ꯑꯂꯨ ꯉꯧꯕꯁꯤꯅ ꯍꯦꯟꯅ ꯆꯥꯏꯌꯦ, ꯃꯣꯏꯗꯤ ꯄꯥꯝꯃꯦ. ꯑꯗꯨꯒꯤ ꯑꯂꯨ ꯉꯧꯕꯁꯦ ꯃꯁꯂꯥ ꯀꯩꯀꯥ ꯑꯝꯇ ꯍꯥꯞꯄꯒ ꯉꯧꯕ ꯅꯠꯇꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯑꯣꯏꯔꯛꯑꯕꯅꯤꯅ ꯍꯩ ꯔꯥꯁꯤꯁꯨ ꯇꯦꯐꯤꯜꯗ ꯃꯔꯨ ꯑꯣꯏꯌꯦ ꯍꯥꯞꯄꯤꯕ ꯑꯉꯥꯡꯒꯤ. ꯍꯣꯔꯦꯟ ꯃꯣꯏ ꯃꯁꯥ ꯆꯣꯛꯊꯔꯛꯄ ꯀꯥꯟꯗꯨꯗ ꯍꯩ ꯔꯥꯁꯦ ꯆꯥꯕ ꯃꯇꯝꯗ ꯃꯣꯏꯗ ꯃꯁꯥꯗꯣ ꯈꯔ ꯇꯦꯛꯈꯠꯂꯤꯗꯅ. ꯑꯗꯨꯅ ꯃꯣꯏ ꯍꯩ ꯔꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯌꯦ. ꯑꯗꯣ ꯍꯥꯞꯇꯕꯁꯨ ꯌꯥꯎꯏꯀꯣ, ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ. ꯑꯗꯨꯝ ꯇꯣꯏꯅꯗꯤ ꯑꯗꯨꯝ ꯍꯥꯞꯆꯩ, ꯍꯥꯞꯇꯕꯁꯨ ꯌꯥꯎꯋꯦ. ꯑꯗꯣ ꯑꯩꯅ ꯁꯦꯝꯖꯔꯤꯁꯦ ꯍꯩꯇ ꯁꯦꯝꯖꯔꯛꯄꯅꯦ. ꯑꯗ ꯁꯨꯝ ꯁꯤꯗ ꯂꯣꯏꯔꯦ. ꯁꯤꯅ ꯁꯦꯟꯋꯤꯁ ꯁꯦꯝꯕꯒꯤꯅꯦ. ꯁꯤꯅ ꯅꯦꯛꯁ ꯗꯦꯅꯦꯕꯀꯣ. ꯁꯤꯅ ꯁꯦꯟꯋꯤꯁ ꯁꯦꯝꯕꯒꯤꯅꯦ. ꯁꯦꯟꯋꯤꯁꯁꯦ ꯌꯥꯝ ꯆꯝꯅ ꯁꯦꯝꯃꯦ. ꯃꯣꯏꯗꯤ ꯑꯇꯩ ꯁꯦꯟꯋꯤꯁꯇꯣ ꯆꯥꯗꯦ. ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯕ꯭ꯔꯦꯗꯁꯤꯗ ꯃ꯭ꯌꯨꯅꯦꯛꯁ ꯇꯩꯁꯜꯂꯅꯤ. ꯃ꯭ꯌꯨꯁꯦ ꯇꯩꯁꯜꯂꯀꯥꯟꯗ ꯑꯗꯨꯝ ꯀꯦꯔꯠꯁꯦ ꯁꯨꯃꯥꯏꯅ ꯀꯨꯝꯅ ꯀꯠꯇꯔꯗ ꯇꯛꯈꯥꯏꯔꯒ ꯊꯝꯃꯅꯤ. ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ. ꯑꯗꯣ ꯑꯩꯅ ꯁꯤ ꯁꯨꯝ ꯍꯥꯞꯄꯒꯤ ꯋꯥꯔꯤꯅꯦꯕ. ꯑꯗꯣ ꯑꯅꯝꯕ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ. ꯃ꯭ꯌꯨꯁꯦ ꯑꯗꯨꯝ ꯀꯦꯔꯠꯁꯤꯗ ꯍꯥꯞꯆꯜꯂꯒ ꯆꯥꯃꯁꯅ ꯀꯣꯔꯣ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯝ ꯕ꯭ꯔꯦꯗ ꯑꯗꯨꯝ ꯇꯩꯁꯜꯂꯦ. ꯑꯗꯨꯅꯁꯨ ꯊꯨꯕꯅꯦ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯕꯒꯤ ꯋꯥꯔꯤꯅꯦꯕ, ꯁꯨꯝ ꯐꯖꯅꯕꯅꯦ. ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯔꯦ ꯑꯃꯨꯛ ꯁꯦꯝꯕ. ꯑꯗꯨꯝ ꯁꯤꯗ ꯍꯩ ꯔꯥ ꯑꯃꯅꯤ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯑꯗꯨꯝ ꯁꯦꯟꯋꯤꯁ ꯁꯦꯝꯕ ꯂꯣꯏꯔꯦ. ꯁꯤ ꯌꯥꯝ ꯂꯥꯏꯕꯅꯦ ꯁꯦꯟꯋꯤꯁꯁꯦ, ꯑꯉꯥꯡꯅ ꯆꯥꯕꯗꯁꯨ ꯐꯕ. ꯑꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯁ꯭ꯀꯨꯜꯗꯗꯤ ꯖꯪ ꯐꯨꯗꯁꯦ ꯄꯨꯕ ꯌꯥꯗꯦ, ꯍꯦꯜꯗꯤ ꯐꯨꯗ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯁ꯭ꯀꯨꯜꯒꯤ. ꯑꯗꯨꯒ ꯑꯩꯅ ꯁꯤꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯒꯦ ꯇꯧꯕꯅꯦ. ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯇꯦꯐꯤꯜꯗ ꯑꯗꯨꯝ ꯂꯥꯏꯅ ꯁꯝꯅ ꯍꯥꯞꯄ ꯌꯥꯕꯅꯦ. ꯑꯗꯨꯝ ꯆꯥꯛꯁꯦ ꯀꯥꯝꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯑꯣꯅꯤ ꯇꯤꯜꯍꯧ ꯈꯔ ꯀꯛꯑꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ, ꯒꯖꯔ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯁꯤꯗ ꯑꯍꯦꯟꯕ ꯃꯇꯔ, ꯕꯤꯟꯁ ꯀꯔꯤ ꯀꯔꯥ ꯍꯥꯞꯆꯤꯟꯕꯤꯕ ꯂꯣꯏꯅ ꯌꯥꯏ, ꯑꯉꯥꯡꯗꯨꯅ ꯄꯥꯝꯖꯔꯗꯤ ꯍꯩꯅꯔꯗꯤ. ꯑꯗꯣ ꯑꯩꯗꯤ ꯂꯩꯍꯧꯗꯕꯒꯤ ꯍꯥꯞꯇꯕꯅꯦ. ꯌꯦꯔꯨꯝ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯊꯨꯒꯥꯏꯔꯒ. ꯑꯗꯨꯗꯨꯒ ꯆꯥꯛꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯦ. ꯆꯥꯛꯇꯤ ꯆꯖꯤꯛꯇꯤ ꯍꯥꯞꯄꯤꯒꯅꯨꯀꯣ ꯑꯉꯥꯡꯗ. ꯑꯗꯨꯝ ꯈꯨꯗꯛꯇ ꯀꯥꯝꯃꯒ ꯑꯗꯨꯝ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣ. ꯑꯗꯨꯗꯨꯒ ꯃꯁꯂꯥ ꯅꯨꯡꯁꯂꯥꯁꯦ ꯑꯗꯨꯝ ꯍꯩꯅꯕ ꯑꯉꯥꯡꯒꯗꯤ ꯍꯥꯞꯄꯤꯌꯣ. ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯗꯤ ꯍꯩꯅꯗꯕꯅꯤꯅ ꯑꯗꯨꯝ ꯃꯁꯂꯥꯁꯦ ꯀꯥ ꯍꯦꯟꯅ ꯍꯥꯞꯇꯦ. ꯏꯆꯝ ꯆꯝꯅ ꯁꯨꯝ ꯃꯆꯜꯒꯨꯝꯕ ꯈꯤꯇꯪ ꯍꯥꯞꯄꯦ, ꯑꯗꯨꯒ ꯌꯥꯝ ꯍꯥꯞꯇꯦ ꯑꯇꯩ ꯃꯁꯂꯥꯗꯤ ꯀꯥ ꯍꯦꯟꯅ. ꯑꯗꯨꯒ ꯃꯣꯔꯣꯛꯁꯨ ꯈꯤꯇꯪ ꯍꯥꯞꯄꯦ. ꯑꯗꯨꯒ ꯑꯩꯅ ꯚꯤꯅꯤꯒꯔꯒ ꯁꯣꯌꯥ ꯁꯣꯁꯀ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯩꯌꯦ. ꯃꯣꯏ ꯍꯥꯎꯋꯦ, ꯄꯥꯝꯃꯦ ꯁꯤ ꯍꯥꯞꯄꯁꯦ. ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ. ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯩꯁꯦ ꯂꯩꯍꯧꯗꯕꯒꯤ ꯑꯩꯅ ꯊꯕꯤ ꯈꯔ ꯈꯥꯏꯔꯒ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ ꯑꯉꯥꯡꯒꯤ ꯇꯦꯐꯤꯜ ꯍꯥꯞꯄꯁꯦ ꯀꯥ ꯍꯦꯟꯅ ꯄꯨꯅꯔꯝꯗꯦ. ꯑꯩꯅ ꯈꯪꯖꯕꯗ ꯍꯣꯏ ꯃꯤ ꯈꯔ ꯍꯥꯞꯄꯁꯨ ꯂꯩꯅꯔꯝꯒꯅꯤ. ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯅꯕ ꯎꯔꯝꯃꯦ. ꯑꯗꯨꯒ ꯗꯨꯀꯥꯟꯗꯒꯤ ꯑꯪꯀꯜꯆꯤꯞꯀꯨꯝꯕ ꯄꯦꯀꯦꯠ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯅꯤ, ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯅꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯎꯔꯝꯃꯦ. ꯍꯧꯖꯤꯛꯇꯤ ꯇꯦꯐꯤꯜꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦ. ꯑꯉꯥꯡꯒꯤ ꯍꯥꯞꯅꯕꯁꯦ ꯁꯦꯝꯗ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯩꯖꯕꯗꯤ ꯅꯠꯆꯗꯦ. ꯑꯩꯅ ꯈꯔ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯦꯝꯖꯕ ꯑꯍꯩꯕꯗꯣ ꯎꯠꯆꯔꯛꯄꯅꯦ ꯃꯌꯥꯝꯗ. ꯃꯌꯥꯝ ꯍꯩꯕꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯌꯥꯎꯔꯗꯤ ꯀꯥꯟꯅꯔꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅꯈꯔ ꯈꯪꯖꯕꯗ ꯑꯉꯥꯡꯒꯤ ꯇꯦꯐꯤꯜꯁꯦ ꯌꯥꯔꯤꯉꯩ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯤꯒꯅꯨ, ꯏꯁꯇꯤꯜ ꯑꯣꯏꯕ ꯄꯣꯠꯇ ꯍꯥꯞꯄꯤꯌꯣ. ꯄ꯭ꯂꯥꯁꯇꯤꯛꯇ ꯑꯁꯥꯕ ꯄꯣꯠ ꯍꯥꯞꯄꯁꯦ ꯌꯥꯝ ꯇꯞꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟda ꯀꯦꯟꯁꯔꯒꯤ ꯐꯣꯝ ꯇꯧꯋꯦ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯇꯞꯅ ꯇꯧꯔꯛꯏ ꯍꯥꯏꯌꯦ. ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ
ꯇꯦꯐꯤꯜꯗꯗꯤ ꯍꯥꯞꯄꯤꯒꯅꯨ, ꯁ꯭ꯇꯤꯜꯒꯤ ꯇꯦꯐꯤꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯣ꯫ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯉꯒ ꯍꯥꯏꯖꯕ ꯅꯠꯆꯗꯦ, ꯑꯩꯅ ꯅꯣꯡꯃ ꯐꯣꯟ ꯌꯦꯡꯕꯗ ꯊꯦꯡꯅꯖꯕꯗ ꯈꯪꯖꯍꯧꯕꯗꯣ ꯃꯌꯥꯝꯗ ꯑꯩꯁꯨ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯄ꯭ꯂꯦꯟ ꯄꯔꯣꯊꯥ ꯑꯣꯏꯅ ꯍꯧꯔꯤꯅꯦ꯫ ꯄ꯭ꯂꯦꯟ ꯄꯔꯣꯊꯥꯁꯤꯁꯨ ꯑꯉꯥꯡꯗ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯅꯨꯡꯉꯥꯏꯕꯅꯦ, ꯏꯟꯖꯥꯡ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯁꯤꯁꯤꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯃꯒ ꯑꯗꯨꯝ ꯍꯥꯞꯄꯒ ꯌꯥꯔꯦ꯫ ꯄ꯭ꯂꯦꯟ ꯄꯔꯣꯊꯥꯗꯗꯤ ꯁꯣꯁ ꯑꯃꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯉꯥꯡꯗꯗꯤ ꯌꯥꯔꯤꯉꯩ ꯍꯦꯜꯗꯤ ꯐꯨꯗꯁꯦ ꯍꯥꯞꯄꯤꯌꯣ꯫ ꯇꯦꯐꯤꯜꯒꯤꯁꯦ ꯌꯨꯝꯗ ꯁꯦꯝꯃꯒ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯗꯨꯀꯥꯟꯗꯒꯤ ꯑꯔꯩꯕ ꯄꯣꯠꯇꯣ ꯌꯥꯝꯅ ꯍꯥꯞꯄꯤꯒꯅꯣ꯫ ꯁꯤ ꯍꯥꯏꯖꯩꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯗꯨꯀꯥꯟꯗꯒꯤ ꯄꯦꯀꯦꯠ ꯆꯥꯗꯕ ꯅꯠꯆꯗꯦ, ꯆꯥꯖꯩ ꯑꯩꯈꯣꯏ ꯆꯥꯡꯉꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯑꯗꯨꯏꯁꯨ ꯁ꯭ꯀꯨꯜꯒꯤ ꯇꯦꯐꯤꯜꯗꯗꯤ ꯍꯥꯞꯆꯗꯦ, ꯄꯦꯀꯦꯠꯀꯤ ꯑꯃꯠꯇ ꯌꯨꯝꯗ ꯁꯦꯝꯃꯒ ꯂꯣꯏꯅ ꯍꯥꯞꯆꯩꯌꯦ, ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ꯫ ꯄꯔꯣꯊꯥ ꯍꯧꯕꯒꯤ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯂꯨꯁꯦ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯄꯤꯛꯅ ꯀꯛꯑꯒ ꯑꯩꯗꯤ ꯀꯨꯀꯔꯗ 3-4ꯂꯛ ꯀꯥꯝꯊꯣꯛꯑꯒ ꯃꯅꯤꯜ ꯂꯧꯊꯣꯛꯑ ꯆꯞ ꯆꯥꯏꯌꯦ꯫ ꯑꯇꯥꯁꯦ ꯁꯤꯗ ꯂꯧꯖꯔꯦ, ꯈꯔ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯘꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯘꯤ ꯂꯩꯕꯤꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯁꯤꯖꯤꯟꯅꯕꯤꯌꯣ, ꯍꯪꯒꯥꯝ ꯊꯥꯎꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ, ꯊꯥꯎ ꯍꯤꯡ ꯅꯝꯕꯅꯦ ꯇꯟ ꯆꯥꯕ ꯃꯇꯝꯗ꯫ ꯑꯗꯨꯒ ꯐꯖꯅ ꯇꯣꯠꯈꯥꯏꯕꯤꯔꯦ꯫ ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯣꯠꯄꯤꯔꯦ, ꯑꯃꯨꯛꯇ ꯃꯌꯥꯝ ꯍꯩꯖꯤꯟꯕꯤꯒꯅꯨ, ꯏꯁꯤꯡꯗꯣ ꯄꯦꯠꯂꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯇꯣꯠꯄꯤꯌꯣ꯫ ꯑꯗꯨꯒ ꯑꯩ ꯇꯤꯜꯍꯧ ꯀꯛꯆꯔꯦ꯫ ꯇꯤꯜꯍꯧꯁꯦ ꯌꯥꯔꯤꯉꯩ ꯀꯨꯞꯅ ꯁꯣꯏꯕ ꯉꯝꯃꯗꯤ ꯐꯩꯌꯦ, ꯃꯌꯥꯝ ꯀꯨꯞꯄꯤꯉꯩ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯇꯤꯜꯍꯧꯁꯦ ꯍꯤꯡꯅ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯉꯧꯊꯣꯛꯑꯒ ꯍꯥꯞꯄ ꯑꯣꯏꯔꯗꯤ ꯀꯨꯞꯇ꯭ꯔꯁꯨ ꯃꯥꯒꯤ ꯄꯠꯊꯕꯗꯣ ꯑꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦ꯫ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯀꯂꯔ ꯐꯖꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯁꯤꯅ ꯆꯤꯜꯂꯤ ꯄꯥꯎꯗꯔꯅꯦ, ꯁꯤꯅ ꯃꯁꯂꯥꯅꯦ, ꯃꯁꯂꯥ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯊꯨꯝꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯆꯥꯡꯗ ꯑꯩ ꯐꯖꯅ ꯇꯣꯠꯈꯥꯏꯔꯒ ꯊꯝꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯅ ꯉꯁꯥꯏ ꯇꯣꯠꯂꯒ ꯊꯝꯈꯤꯕ ꯑꯇꯥꯗꯨꯅꯦ꯫ ꯑꯇꯥꯁꯦ ꯌꯥꯝꯅꯁꯨ ꯄꯦꯠꯇꯕ, ꯀꯥ ꯍꯦꯟꯅ ꯄꯦꯠꯂꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯀꯟꯃꯜꯂꯁꯨ ꯄꯔꯣꯊꯥ ꯍꯧꯕꯗꯗꯤ ꯌꯥꯗꯕꯅꯦ꯫ ꯀꯩꯒꯤꯅꯣꯗꯤ ꯃꯅꯨꯡꯗ ꯍꯥꯞꯇꯣꯔꯤꯕ ꯑꯂꯨꯁꯤꯡꯁꯦ ꯇꯛꯄ ꯃꯇꯝꯗ ꯀꯟꯃꯜꯂꯗꯤ ꯌꯥꯗꯕꯅꯦꯕ, ꯄꯦꯠꯃꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯍꯟꯕꯤꯔꯣ, ꯃꯌꯥꯏ ꯃꯦꯗꯤꯌꯝꯗ꯫ ꯑꯗꯨꯒ ꯁꯅ ꯑꯇꯥ ꯈꯔ ꯄꯥꯎꯗꯔꯁꯦ ꯂꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯛꯄꯤꯔꯒ, ꯌꯥꯝ ꯄꯥꯛꯅ ꯇꯛꯄꯤꯗꯧ ꯅꯠꯇꯦꯀꯣ, ꯈꯤꯇꯪ ꯇꯛꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯑꯂꯨꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯒ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂꯅꯤ ꯑꯂꯨꯁꯦ꯫ ꯑꯗꯨꯗꯨꯒ ꯇꯛꯄꯤꯌꯣ꯫ ꯇꯛꯄ ꯃꯇꯝꯗ ꯐꯣꯜꯁ ꯇꯧꯔꯒ ꯇꯛꯄꯤꯒꯅꯨ, ꯐꯣꯜꯁ ꯇꯧꯔꯒ ꯇꯛꯄꯤꯔꯗꯤ, ꯅꯝꯊꯔꯒ ꯇꯛꯄꯤꯔꯗꯤ ꯍꯥꯞꯈ꯭ꯔꯤꯕ ꯑꯂꯨꯁꯦ ꯂꯣꯏꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯋꯥꯎꯔꯤ ꯑꯗꯨꯝ ꯅꯝꯃꯒ ꯐꯣꯜꯁ ꯌꯥꯎꯗꯕꯤ ꯇꯛꯄꯤꯌꯣ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯇꯋꯥꯁꯦ ꯊꯥꯡꯒꯠꯆꯔꯦ, ꯑꯗꯨꯒ ꯁꯥꯍꯜꯂꯒ ꯊꯝꯃꯝꯃꯦ ꯇꯟꯁꯦ꯫ ꯁꯤ ꯇꯛꯏꯉꯩꯁꯤꯗ ꯁꯥꯍꯜꯂꯀꯥꯟꯗ ꯑꯩ ꯇꯛꯆꯔꯅꯤ ꯐꯖꯅ꯫ ꯃꯌꯥꯝ ꯄꯔꯣꯊꯥ ꯍꯧꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯖꯗꯦꯀꯣ, ꯍꯩꯔꯒ ꯅꯝꯖꯔꯛꯄ ꯅꯠꯆꯗꯦ, ꯃꯌꯥꯝ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯌꯥꯝ ꯂꯩꯖꯩ꯫ ꯑꯗꯨꯝ ꯁꯨꯝ ꯑꯩ ꯎꯠꯆꯔꯛꯄꯅꯦ, ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯖꯕꯒꯤ ꯑꯩꯅ ꯍꯩꯖꯕ ꯈꯔ ꯈꯛꯇꯪꯗꯨꯅꯦ ꯇꯧꯖꯔꯤꯁꯦ꯫ ꯑꯗꯨꯒ ꯁꯥꯔꯦ ꯇꯋꯥꯁꯤꯁꯨ, ꯑꯗꯨꯒ ꯘꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯑꯗꯨꯝ ꯄꯔꯣꯊꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ, ꯇꯟꯁꯦ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤ, ꯑꯗꯨꯒ ꯃꯊꯛꯒ ꯑꯣꯟꯊꯣꯛꯑꯅꯤ꯫ ꯑꯗꯨꯒ ꯃꯊꯛꯒ ꯑꯣꯟꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯘꯤ ꯈꯔ ꯇꯩꯔꯅꯤ꯫ ꯑꯗꯣ ꯘꯤ ꯂꯩꯇ꯭ꯔꯒꯗꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯗꯨꯝ ꯇꯩꯕꯤꯌꯣ, ꯑꯩꯒꯤ ꯑꯣꯏꯅ ꯘꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯩꯌꯦ, ꯔꯤꯐꯥꯏꯟ ꯑꯣꯏꯜꯗꯣ ꯁꯤꯖꯤꯟꯅꯖꯗꯤꯌꯦ, ꯑꯉꯥꯡꯒꯤ ꯁꯨꯝ ꯍꯧꯕꯤꯕꯅꯤꯅ ꯘꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯩ, ꯘꯤꯁꯤꯅꯁꯨ ꯐꯕ ꯍꯦꯟꯕꯅꯤꯅ ꯑꯣꯏꯅ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯘꯤꯗꯣ ꯐꯖꯅ ꯑꯗꯨꯝ ꯊꯨꯡꯅꯕ ꯇꯩꯕꯤꯔꯦ꯫ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯔꯦ, ꯁꯤꯗ ꯂꯣꯏꯔꯒ ꯂꯩꯖꯔꯦ꯫ ꯑꯗꯨꯒ ꯇꯤꯁꯨ ꯄꯦꯄꯔ ꯍꯥꯞꯆꯤꯟꯕꯤꯔꯦ, ꯃꯅꯤꯡꯗꯣ ꯍꯣꯔꯦꯟ ꯃꯅꯤꯟ ꯀꯥꯈꯠꯂꯒ ꯄꯣꯛꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯆꯕꯅꯤ꯫ ꯑꯗꯣ ꯁꯤꯗ ꯂꯣꯏꯖꯔꯦ ꯇꯦꯐꯤꯜ ꯁꯦꯝꯕꯁꯦ꯫ ꯁꯤꯗ ꯁꯣꯁ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ꯫